Hogi hogi Ministry of Home Affairs ki magai census pangthong nanaba anya thung na 2026 samsung 27 haiba tare ani da tawna na bkhone ri bot tanjasi aikhoi gi makai de gi madu aikhoi yajaning de khoi ngasi punjari basi just and fair delimitation akoi samna JFD gi team ni hairiba aikhoi gi team sina hoki ba mamang gi thada aikhoi gi daibiri ba tongan ba akoi gi intellectual sing aduga advocate amadi academician amadi political party singi tongan ma mifum mama pumakanda ahan ba phase gi oina delimitation gi matangda yamna kupna khana nei na bagi thoram mama pangthokre aduna adugi matung tara kuda hujiksi nongna Ministry of Home Affairs ki magai degi census ki matangda kanna iho umala ko sig matangda mangasi khoi gi JFD ga chanmin riba khoi gi family organization mayamga pullaga ngasi si khoi wata na bani hariba khoi wata na basida aikoina phangmadu ki wafumdu miyamda thamjarbada maruina ngasi mak aikoina press pe tawjiri basi hogi hogi Ministry of Home Affairs ki magai degi census pangthong nanaba anya thungna 2026 samsung 27 haiba tare ani da tawna na bkhone ri bot tanjasi aikhoi gi makai degi di madu aikhoi yajaning de madu ya dabagi maram si karigino aibo tamda si aikhoi idam dam sida yam chauba conflict situation amakak da mayok na duna leiriba na maram warakanda makhoi yadabani aduna conflict situation asiga census ka kari mari leina bage haina ambirek taragadi aikhoi census tawu matamda maru oina aikhoi mafam amadigi mafam amada satlaga maduda leiriba mayam singse house ki oiba census tawba aduga population ki oiba census tawko matamda hojik leiriba pibam sina administration da so akai biba aduga fair oiba sunataba aduga so madaka free movement oina satpa yadabagi pibam soleiba aduga marak sida mokhogi ethnicity sigi marakta maga mo sangtuk jangsin changba yadabunan maram oirakana maduda manipulation tawba haibadi outsider mayam ama kogi legitimate tawba kogi citizen oithokhiba yabagi pibam amana leibana maram oirakanda hojik laibiriba kogi census ase aiko mitop khantok laba matungda census tawbana hena pagani haiba potu Manipur gi miyamda amadi Manipur gi government ki makaida aduga mari leina singi mafumda aiko thamjari aduna hairiba sigi kanosi kari no census tawbada kari awaba thengnagadege kari nungangu thengnagadege hojik census tawba matungda aiko tungda kari awaba adu tungda kari pum orekadege haibadi matangda aiko gi leibiriba aiko JFD na Manipur gi tongan ba leibiriba aiko miyam singda madugi awareness program pangthong nanabagi makoi sem saba lojare lona hairiba awareness pangthok matam sida khwaidigi maru oibadi aiko hingineriba lamdam sidagi sei lising kya gi mamangdagi aiko tuni hingnaduna laiba amusum tuni hingnaduna leigadaba chatnunagadaba aiko gi indigenous people yellow missing se aiko amata oina punsina rakanda aiko awatba asoiba makoi awatba asoiba munna tanar kanda census ase ahan bada aiko habatare pudu punsil kanda aiko puna khangminar kanda si yaithok kani amadi aiko mitop khanduk matungda aiko gi census se tawuna phagani haibagi khongjung su changsinena ba aiko sem saba lojare aduna hariba aiko gi khongjung sida leibiriba lamdam sida haukiba mamangdagi langminariba aiko indigenous people yellow missing su koi mateng pangbinena ba aiko adomgi gano ngajari su aiko su daga da mathau targadi koi chanminena ba koi madigi khongset lambi da koi chantin ba hore hai wo punsi miyam da thamjari